Wangang bada laytatpa haibase layeng laga phanba yai. Laytatle haiduna ninghanaba tawroidabani. Malayamda marai tatpa aphawba miyoi kya lay haina audiologist and the speech language pathologist Moirangthem Irish na phongdorak. Wangang bada laytatpagi matangda mipum khudingmakta khangannabagi pandamda malem sinba thungnaw October 22 da International Stuttering Awareness Day haina thoram pangthoknaduna lakli. Manipur da su numit asi pangthokpa yamna mathau tai. Akaknaba source amagi matungina malem pummagi oina laytatpa miyoi million 70 rom lay. Aduga India khaktada laytatpa miyoi million 12.5 lay. Nupa nupi gi oina yengbada laytatpa nupi masingdagi laytatpa nupa masingna saruk mari heli haina su source asina palli. International Stuttering Awareness Day ga mari lainana Paumi singa Moirangthem Irish ka Moirangkhom Saugai jamlerekta leibam masagi yumda akhanna unaba mada mahakna haiki laytatpa haibase layengduna phanbe ai isamak natragana atopa khangna chanaba miyoi sing laytatpa leiragadi speech language pathologist natragana speech therapist amada layeng hinggadabani laytatpagi thong layeng laga phanba yai haibase lamdam asigi miyoi ayamana khangnadri asigumba kaya ase khangannabagi damak lamdam asida su thoram ase pangthokpa yamna mathau tare haina phungdoraki mahakna makha tana haikibada laytatpana maram oiraga mirak tinba ngamlaktaba personality da sohalakpa depression anxiety na singba khodong chadaba kaya su tholakpa yai Punsigi thabak thorom khudingda ningthina wa ngangba haibase yamna maru oi laytatpa se layeng laga phai haiba khangdabadagi layeng daba maramna punsi suppa laytattuna leiba miyoi kya lei laytatpagi makhal ase chawrana ani thokna khaidokpa yai ahanbada migi matau tamnuraga laytatpa masibu english ta stuttering haina khangnai aduga amana pokpadagi yawraklaba laytatpa masibuna cluttering haina khangnai ahanbagi makhal asidadi laytatli haibase masana khangjagani thuna ngangi makhai laytatpagi chang hengani aduga akonbagi sidi laytatli haiba masana khangjaro aduga thuna ngangi makhai laytatpagi chang hanthagani laytatpagi mawung singi manungda wahai ama natragana amadagi hena hanjin hanjin haiba wahai khara haiba horaga makha chathaba ngamdaduna marakta lephiba singlaga ngangba asina singba kyala laytatpa ase mafam matam wari sanariba misak asina singba khenabagi matung inasu laytatpagi chang khenaba ya khudam oina yumda leiragana tattaba aduga mi tinba mafamda wa ngangbadana tatpa khara londin nadaba miyoi singa wari sanabadana tattaba aduga khara koinaba natragana achouba miyoi singa wari sanabadana laytatpa nupa oiragadi nupi ga wari sanaraga hena tatpa asina singba kyala laytatpa phanaba honaba haibase speech therapist khaktana tawgadaba natte masamak loinariba miyoi sing amadi tinariba marup singnasu hiram asigi matangna ningthina khangbiba chang masi layengbada mapung phana phanba ngami adubu laytatpagi chang khenaba amadi matam kayam kuina tatlabage haibagi matungina phanbada khara hena tappa thubagi chang khenaba yai masigi sumathakta matam chana chang naina layengba lakpa masana thawai yawba tasengna pharage haibagi phireb leibagi su makha poli maram sing ase ningthina ngaklagadi yama thuna phanba ngami layengbada khwaidagi khudong chaba chahi matangdi inkhalakpa matam asini adubu angang oiringeda sarai hobudagi laytatpasu lay asigumba phibam asidadi layengbada wana thoi angang macha lon thokpa horakpa matamda lay khara khara tatpa yawgali asigumba phibam ase leiragadi mama mapa singna cheibibagi mahutta speech therapist amada ningthina layeng thokpigadabani laytattanabagi damak amadi phathanabagi damak tawba yaba sing oina laytatpa migi matau tamloidabani wa ngangdringai mamangda ningsha sor sangna singsillaga mapung phana hondokpa wa ngangbada tapna chaning tana ngangba aduga khonjel houna ngangba pakhattaba asina singba tawbigadabani layeng makhal singi manungda breathing exercise relaxation technique shadowing amadi atai makhal kya lay isana yumda tawba yaba sing oina headphone sizinaraga isai tana tana lairik makhol thokna paba natragana wari sanaba prolongation haibadi wa ngangba natragana lairik makhol thokna pabada singlaga ngangba paba wa ngangbada rhythm naina ngangba anem awang naina wa ngangba asina singba sing tawba yai laytatpa mi amana isai sakpa matamda laytatribasi isai duda rhythm anem awang amadi sangna singmana singba kaya yawba asinan laytatpa mi gi masing ase nupi dagi nupana heli masigi maramdi nupa sing ase wa ngangbada sading da ngangali aduga nupi singna anem awang amadi singmana singba singi chang ase henbana ni haina su Irish na makhatana phongdoraki aroi bada Paobilai news reader gi video bi yang biri khuding makko thakachari